Manipuri Nupi ama Delhi da miyoi kharana tamsina Furakpagi wathok Nupi Furakpagi NHRC na Delhi Police dagi report pikhatna bakhangankre. Zeribam district ki manungda lam khopsinduna yum kai sajaliba sing hayeng phawbagi manungda lauthokadabani DC. Thau tangkhalakpana maram oiraga ngasi ahingdagi Indigo gi flight ticket kakpada fuel charge yauragani. Imphal Zeribam National Highway 37 lambida sialiba drill asi quality yaudabadagi gari sangbada loina kaire. Assembly yauningdaba MLA sing makoina phangliba facility sing khudakta kakadabani asang kasar. Singkham malem nganba mihat ki mayokda wakat mifam phamkhre. Miyamgi Safaba Mafam Oidraba Leibakla haina laikhidrabagi masanupina Leingakta Hanglakli. Manipur gi nupi phubagi so moto case lokhatkre. Kuki singna tangkhun khunja kunmathoi lahouba mobile amasung gari pithorakadabani TLL. PM na Iran gi president ga wari sanakre. Miyoi kaya gi punsi mangbagi matangda nungnangba phongdokre. Senapati da truck mai thabada senaba miyoi ama police na phare. Ngasidagi ukhul amasung kamjonggi miyam helicopter tongduna imphanda sathok sasin tawgadawri. Handak pangthokiba Republic Day da saruk yakhiba Manipur gi NCC candidate singbu Chief Minister Yumlam Khemsana taramna okre. IDP singda tangkak mari thongna imung amamam gi lupa lakh amamam pibada Sawombung temporary center da lairiba Gwantabi khungi imung kuntaruki oina senpham amata pibidre hairi.